Akasvani Imphal Ngangom Kiran Pau Pajari Ahan Badamaru Pau Manipur ngasi len akak araw amadi nong yaw na sitkibakan manonglay nungsidna chawna amangata toklay. Len amadi nonglay nungsin amangata tolabasingda sarkar gi maikay gi PBA mateng sing pinanaba Mukhyamantri nong tumambire na tabak paikat pahukray. Rajapal Anushawi Kena Palace Compound layba Balbidya Mandir Complex ta School on Wheels haudokray. Satisgar gi Dantewara jila ngasi Mawis kuntra mga kulay tadok tuna sangjarakray amasung Lok Sabha mikal gi subatangka gi bot komba ngasi loishin kray. Manipur ngasi pung de kilometer yang kay mga gi matakta len akak araw amadi nong yaw na sitkibakan manonglay nungsidna chawna amangata toklay. Rajya ge Environment and Climate Change Directorate ki fangwa paw na hay ngasi nungtil pungani dagi humpaw wad suki ba nong aduda Tamenglong jila na millimeter kunmathoy dasmik taruk yaw na nong chuduna khwaidagi wangba nongju gi sang oiki. Ngasi nungtil akak araw yaw na suki ba nong aduda rajya sige mapam kaya da yum kay kaya amangata toklay uwa kaya teklay ingkol da hawa mana masing ensang napi kaya len na pudat kray. Yum amadi yum thak humdok ki badanatana yum thak da tarak pa chobu len sing na pudat pada yum thak ki jinga kaya hore. Ngasi nungtin gi lel yaw ba kan manong ju aduna Imphal West ki mapum kaya da chawna solle singjamai kwa kaital uripok amadi langjing na sing mapum kaya da chawna amangata thoktuna miyoi kaya laifam leitabadagi khudong chadaba mayok na ba hore. Konthokjung gram panchayat ki manung da laiba Tinna kupayum sing sada marputara mapandi len putat padagi amangata thoklay hairi masigi matangda aikhoy pawmi gi pawdam ama. Ngasi nungtil akan ba nungsit ka loinana len yauna Manipur gi mafam kayada chukiba nongna Imphal West jila gi mafam kharadasu amangata thokhanki. Imphal mayol gi lambi soroksing maru oina Imphal more lambi gi kakwadagi Kanchipur phawba amadi Imphal Jiribam lambi gi Kaisampatagi Kwakaithel phawba gi marak asida len ga loinana akan ba nong chuba thengnaki. Jila asigi langjingi mafam kharada yungi tin humdokpa amadi safu kanba len na tin manakaya amang ata thokhanki. Amaromda Imphal East jilagi tongan ba mafam singdasu ngasigi len yawba nongna mahusagi fibamda chawna akaiba piki. Masiga loinana jila asigi mafam kayada len na amang ata thokhanki. Kairaw bitrada tin na kuppa yungi apunbagi chada marifudara romdi len na amang ata thokhanbaga loinana imung kaya nong marak asida fibam chadana leiba thengnaraki. Hiram asigi matangda Akasbani Imphal gi ipaw kangbuna unarubada ngasigi len na yumkay amang ata thokhankraba miyoy amana asumna fongdorakli. Ngasigi akanba nonglay nungsitna aigi yumthakupa jai chit jingadusu loina hohangra adi maning thungba chakhungi jai chitsu loina humdokphigre haitare court ki phauju loin chole adi leifam leitaba mayama khoi lekai gi community honda hojik khoi mayam leijena tawri kharana school dasu leinabasu tawnaba yawre nonglay nungsitna mangan tangkraba yumsi semjembada yagari sakana khatam mateng pawbina hajari karaw bitragi SDO SDC mohi official kambusu laga budi survey tobirame yam nungai Met Department matung ina ngasi Manipur da pung kunmari gi manungda akhak araw ga loinana nonglay nungsit yawba nong chugani haibagi wafam mangjong nana lauthokpa laikhrabani masiga loinana Manipur yawna awang nongpoki rajya kharada lakliba numit kharani asida akhak araw amadi nong chubagi wafam su department asina fongdokre. Akasbani Imphal gi pawgi damak Naorem Victor. Thobal jela gi mafam kayarasu len taba madi nungsit kana sitpadagi miyam gi mahusagi punchida chawna kaiba thoklay. Jila asigi manung chanba wangjing lamdingda yumthak kaya humdokpa madi len na yumthak akaya toy thon batanatana ingkol da hobomana masing kaya amangata thoklay. Jila asigi Karen Bikok Uyal Wangbal Langthawal Khongjom Singtham amasung Khangmok gi mafam kayadasu ngasigi len yawu nongju duna chawna amangata thokray. Numit kharani gi mamangda sitkibakan manonglay nungsitta Karen Bikok amadi wangjing gi imung kharasu son kiba laikhrabani. Ngasi jila asida oikiba phiung gi matangda khoi thobal pawmi gi pawdam. Ngasi nungtil pungani khare helakwa doaida len amasung nong yawna sitkiba kunchi sahi gi khwaidagi akanba nonglay nungsit aduna Thobal district ki tongan mafam singda yung kay hundokpa yawna paksana amata thonkhre asigi nonglay nungsit aduda hairok patu maning lekai dagi sahi humrangwa surabi kanambam beni kawi nupi amasu len pamdagi sokhi hojik phawbuda phangba pawgi matung ina nonglay nungsit aduna Thobal district ki Karen Bikok Uyal Wangbal Langthawal Khekman
वांजिंग हैरोक खोंजोम चिंथाम खांगाबोक लैसांग खेम खोंमनु चिंबा मफम कयादा युम कई कया हुंदोखिदुना लेफम चाफम लेतबा यावनरे अदुगा चौराना किलो अमा मखाई हेना लुम्बा लेन तारकपदा युमथक कुप्प जिंगा कया अमा अता थोंगनखरे चरक असिदा खांगाबोक पार्ट 3 की मफम खरदा युम हुंदोखिबदगी लेफम चाफम लेतबा मियोइसिंग खुदकी ओइबा रिलीफ कैम्प अनि हांगदोक्तुना थमखरे अमरोंदा ngasiगी नोंगलै नुसित अदुदा युम कई अमा ता थोक्खबसिंगी खुदकी ओइबा टेंबांग ओइना डिस्ट्रिक्ट एडमिनिस्ट्रेशन थवालगी माइकैदगी तरपुलिन जेंथोक्पा हौखरे आकाशवाणी इम्फालगी पावगिदमक थवालदगी सेबम बिनोय नोने जिला दसु नोंकन चुबदगी लंबीदा तुरेल गुमने इसिंग सेनकी नोंगले नुसिददुना युम कै कया हुमदोकपद नतना उवा कया टेकी अने मफम सिंगदा लैबा युम कया खंगहोदुना इसिंग थुमजिनकी जिला असिगी मफम कयादा चिंगनिंग खाइबा मसुंग लैनांग चेंथरकपगी थौंग कया सु ठोकी ngasi takiba len amasung len aduna mahi marong kaya amata thoki paudam ama ngasi numit yungba matungda sitkhiba akanba nonglai nusinna none jila da amang ata chawna thohan khre yumthakta kuppa jinga kaya humdok khre u pambi kaya mara phukdoktuna yumthakta tasinbadigi leinaba yum kaya amang ata thohan khre electric amasung telecom gi wire kaya nungsitna humtat khre hojik jila asida mai phangdabdagi miyam gi punsida chawna khodong sadaba mayuknari mafam kaya da landslide amasung mudslide thokpadagi sathok chasinda apanba piri mahi mairong gi pambi kaya su amang ata thohan khre akutpa bafamda leiba yum kaya ising thumjin khre drainage system fazana maintain tawdaba maramna longmai bazagi lambi da isau thokre punamak ase mahusa gi khal kaitharakpa amasung deforestation gi setting aikoi mioi bana phangmani haiba haimaloi akashbani imphal gi pawgi damak none digi akui kamai Bishnupur जिला की नंबोल की नोंगपोक थंगमा माइके दलाइबा लाइमपोक पममदे खास हंजन बमना सिंगमाफम सिंगदसु ngasi len yauna sirkhiba kan manonglei nungchina yumkai ngayok farm amadi upal wapal kya humdoktuna chauna amangata thokle hairi ngasi sitkiba len yawa kan manonglei nungchina amangata thoalaba singda sarkar gi maike de pba mateng sing pinenaba thok paket pa hore मुख्यमंत्री नोंगथम बिरेनना ngasi gi thogdo osigi matangda social media da thaglak pu warol ma da hai len amadi nonglei nuksina mangata thoalaba yum kaising athubuda samdina na thorang lokhatlei marmaduna mangata thoglaba yum singi mapu singna jila sing adugi mari leinaba deputy commissioner singda amangata thoglaba yum singi photo ga konana mari leinaba sensa sing thajilakna bahaidi Maraga sidang asigi len takibam sung nonglei nungsidaduna amata tholaba miyo sing imung manungda mari lenaba district administration ge official singna hakthengna satuna madi photo na singma kaptuna survey tawbugi thabak sa hokrai Imphal West jila ge ona sunga sigi nonglei nungsit jawbul len amadi nongna mang takibagi report sing mari lenaba SDO sing ge office ta pikhalakna ba Imphal West ge deputy commissioner na thokpa cherol amada khangalakli Bishnupur जिला की वनसो अमांगता थोकीबगी पाउसिंग हेल्पलाइन नंबर 9856401043 दा पाउ पिरकनबा जिला असिगी डेप्यूटी कमिश्नर के ऑफिस तगी फंगो पाउना खंगलकली इम्फाल ईस्ट जिला की ओइना मोबाइल नंबर 9366390171 दा कांगपोपी जिला की ओइना 8132067577 दा थौबाल जिला की ओइना 7042114822 दा अमसुंग जिरीबाम जिला की ओइना 7085052630 दा पाउ पिरकना बहाइरी पाउ की मरक थना अतेन ब्रेक अमा St. Anthony's School Chingmairong mayamdagi mangjil thariba ko educational CBSE Institute asida anoba session lisingani kunmari kunmanga gi oina nursery dagi class 11 arts amadi science ki admission hojare marang kairaba campus mapung farba lab games and sports NET UG amadi G coaching amasung hostel facilities supang bigani akupa marol St. Anthony's School Chingmairong natraga mobile number 9863639035 tagi khangbiba yagani ताबिरिव पावसी आकाशवाणी इम्फाल दगिनी राज्यपाल अनिशा विकेरंगसी पैलेस कंपाउंड लाइबा बाल विद्या मंदिर कॉम्प्लेक्स दा कोइना सतुना मही तमिनब बस स्कूल ऑन व्हील्स हौदोक्रै विद्या भारती शिक्षा विकास समिति मणिपुर सिंधुना नौना हांगदोक्लिबा थौरांग असिना रिलीफ कैम्प सिंगदा अमदी राज्यसिगी मनुंग हंजिन मफम सिंगदा सतुना मफम अदुदा लैरिबा ngang सिंगदा मही मसिंग तमिनब पांडम थमली हाइरबे स्कूल बस असिदा ओजा यावना लाइब्रेरी कंप्यूटर मसुंग साना खोनबगी पोलम कया पुदुना सटकनी
Bal Vidya Mandir Complex ta laiba Sudarshan Hall da pangtokpa School on Wheels haudokpagi thormaduda Rajapal na hai Vidya Bharati Shiksha Vikas Samiti na paikalagli bana wo khongthang asina relief camp sing da laiba lanjanar mahiro sing da kanaba kaya piragani Magna hai mamang sahi gi me ahom dagi hor ki birang asina mioi kaya gi punchira sauna saitheng pibada natana mahiroi kaya na mahi masing tambad khudong chadaba kaya mayok na duna lakli asigum phema masida samiti asina haudorak lebe thausil asi yamna phabu khongthang amani asigum school on wheels ki thausil asibu puning thogat pagaloina na asigum bus masing hagat hanana ba thorang lokana basu Rajapal na chief secretary da khangan ki Manipur gi rang asina mayum makai leitraba awa kaya khangniba miyambu mapung phana mahusa gi phiam da hanjan hanaba matik chaba thabuk lokana basu Rajapal na mukhyamantri amasung chief secretary gi puning sing sin ki आज की परिस्थिति में फैमिली के लिए एक गंभीर समस्या तो है। हमारा प्रयास मैंने कि जितनी जल्दी हो इनको एक स्थायी रेसिडेंस की व्यवस्था होनी चाहिए और बच्चों का भी एजुकेशन तमाम चीज़ें उनके फ्यूचर का कब तक कैंपों में रहेंगे तो ये इस चीज़ के लिए भी सरकार ने ये प्रयास कर रहे हैं कि जल्दी एक जगह कोई बहुत बड़ा हाउसिंग सोसाइटी बनाकर और वहाँ रखें जब तक कि सिचुएशन पूरी तरह से ठीक ना हो जाए। शिवसेना मणिपुर प्रदेश की प्रेसिडेंट एम तोम्बिन हाइरी सही में हेलक्लबा मणिपुर की इरांग असि राजनीति को इन वारी सानदुन वारिसन पुरप मतम ओइरे इम्फाल ngasi pangtokpu thormamada saruk yaraduna siri tombin hai irang asi loisina bhanabada rajniti dol singna punna phamina duna thodang yaminaba tangai fade akak nabo paw ama phangmadagi lanmi amsung manipur police ke punba kangbo amana haukiba tha sige humda Imphal West jila gi sangai thel area da thibo humagi thabuk chathabada 9mm karbanema 9mm pistol ama hand grenade mari amasung nomeru kyamarum phagat le haina Assam Rifles na thokpa cherol ama da hairi Bangkok ta hanak pangtok ki United Nations ke General Assembly of Best Diplomats Conference ta saruk yarubi Gayatri Chanu sarang thembu okpagi thorma mangasi Thambal Khong sab laikai de laiba Nungtil Saibi Club ta pangtokre Manipur University of Culture da MA tamlibi Gayatri na malem gi tongan tongan balaibak cham henbagi delegate sing saruk yaki ba conference da bar ki mot sinduna global water crisis saibi hiram da wangang ki Umanglai kanba pun bolop ukal na putokpa umanglai lari keni suba saruk ngasi kaisampata laiba DIPR gi office ta phongkrai Kabui Customary Council Manipur da Kabui Khunai gi Puari ka sagonar klaba nat sing yokana bo hanabagi warep ke amram lauki baduda kabui sing sahi hobasi sajibugi no pan meda oiregane hana lauthorpo bo lining thau sanamahi temple board na taram no wai hairi Dr. Naorem achouba laikhedabagi hom luksubaning sing common gamari lena ngasi nomugi blem na laing bagi kemama kaksing da pangthokrai Senior Citizen Society Khundrak Pome Sina nomugi ba social service kemama society asigi wari singa dalai bain khol pangthokrai Ahan bakaksing tamum Kunjabi Sarma Memorial Kendra Wise Kang Tournament singani kunmari thasi tarani thoidagi singa mathak talaiba singjamai kangching da horgani haina singjamai kangkhut singa mathak ke secretary Sinam Sarat na thokpa cherol amada khangalakli paugi marakta natin break amamo NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu layeng bada khudong chaba pizari doctor singna tumor board phamduna anaba singi layeng da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Akaswani Imphal lagi pau tabiri Satisgarh gi Dantewara jila dinga si Maoist kuntrama khulai thaduktuna sangjarakre mokhoi gi manung da sel gi mana lauthokraba maroi ba mi ahum yauri Lok Sabha mikal gam suba tanka gi bot khomanga si loisen kre magi dol singi makok thongbolu singba singna saruk yaduna mikal gi rally kaya pangthokki aroi bada maroi pau amuhanna Manipur nga si len akak araw amadi nong yaw na sitkiba kan manong lay nung sina chaw na amang ata toklay len amadi nong lay nung sina amang ata to alabasing da sarkar gi maikidagi pibe yawa mating sing pinanaba Mukhyamantri nong tumambire na tabuk paikat pahawkray Rajapal Anisha Wikena Palace Compound layba Bal Vidya Mandir Complex da School on Wheels hawdokray Satisgarh gi Dantewara jila dinga si Maoist kuntrama khulai thaduktuna sangjarakray amasung Lok Sabha mikal gi ahum suba tanka gi bot khomba nga si loisen kray paulo jari